이거 이제 이거 소래. 와플렉 다잉 레오브네 할래. cameraman ꯑꯩꯈꯣꯏꯒꯤ ꯁꯀꯨꯃꯥꯔ ꯑꯃꯁꯨꯡ ꯕꯤꯖꯥꯔ ꯂꯋꯥꯡꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯒ ꯂꯣꯏꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯥꯏꯁ ꯕꯛꯁꯤꯗꯅꯦ ꯇꯥꯏꯇꯥꯅꯤꯛ ꯁꯥꯒꯦ ꯇꯧꯁꯜꯂꯤ ꯃꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯔꯤꯝꯁꯇ ꯇꯝꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨꯡ ꯀꯣꯏꯕ ꯂꯥꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯁꯤꯂꯣꯡꯗ ꯌꯥꯝ ꯊꯤꯅ ꯃꯃꯤꯡ ꯆꯠꯄ ꯑꯃ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯐꯦꯁꯇꯤꯚꯦꯜ ꯀꯥꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯚꯦꯅ꯭ꯌꯨ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯔꯁ ꯂꯦꯛꯇꯣ ꯃꯌꯥꯝꯅ ꯋꯥꯔꯁ ꯂꯦꯛ ꯀꯥꯟꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗ ꯀꯣꯏꯔꯨꯕꯒꯤ ꯚꯤꯗꯤꯑꯣ ꯃꯆꯦ ꯑꯃꯅꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯃꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯤ ꯌꯥꯝ ꯊꯤꯅ ꯂꯥꯛꯑꯦ ꯋꯤꯟꯇꯔ ꯃꯇꯝꯗꯗꯤ ꯁꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯃꯌꯥꯝ ꯁꯥꯠꯂꯒ ꯌꯦꯡꯕ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯟꯗꯦꯒ ꯑꯣꯏꯕꯅꯤꯅ ꯃꯤꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯄꯟ ꯑꯣꯏꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯐꯖꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯩ ꯐꯦꯃꯤꯂꯤ ꯀꯩꯀꯥ ꯃꯤ ꯂꯣꯏ ꯁꯨꯅꯕ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯝ ꯃꯥꯏꯟ ꯉꯥꯏꯍꯥꯛ ꯔꯤꯐ꯭ꯔꯦꯁꯤꯡ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔꯒ ꯌꯧꯔꯛꯑꯗꯤ ꯑꯗꯨꯝ ꯆꯦꯔꯤꯁꯦ ꯐꯖꯅ ꯁꯥꯠꯂꯛꯑꯅꯦꯕ ꯃꯣꯏꯁꯤ ꯍꯧꯔꯤ ꯎ ꯃꯌꯥꯝꯁꯦ ꯑꯗꯨꯗꯨꯒ ꯃꯣꯏ ꯁꯤꯗꯩꯗ ꯗꯦꯀꯣꯔꯦꯁꯟ ꯀꯩꯀꯥ ꯑꯃꯨꯛ ꯇꯧꯔꯒ ꯑꯗꯨꯗꯤ ꯐꯖꯅ ꯇꯨꯔꯤꯁꯁꯦ ꯐꯖꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯤꯅꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯁꯤ ꯔꯤꯚꯤꯅ꯭ꯌꯨꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯎꯅꯤ ꯇꯥꯜꯂꯤꯁꯦ ꯃꯣꯏ ꯁꯤꯗꯩꯗ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯐꯦꯁꯇꯤꯚꯦꯜ ꯀꯥꯟꯅ ꯇꯧꯔꯒ ꯀꯜꯂꯛꯄ ꯑꯃꯅ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯖꯤꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯏꯟꯀꯝ ꯁꯣꯔꯁꯁꯦ ꯂꯣꯏ ꯂꯩ ꯃꯅꯤꯄꯨꯔꯗꯗꯤ ꯀꯥꯏꯗꯤ ꯁꯣꯔꯤ ꯃꯣꯏ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯅꯕ ꯐꯖꯅ ꯇꯧꯋꯦ ꯀꯩꯁꯨ ꯌꯥꯝ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ ꯁꯤ ꯌꯦꯡꯉꯣ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒ ꯇꯧꯔꯤ ꯌꯦꯡꯉꯣ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯦ ꯇꯤꯀꯦꯠꯁꯦ ꯂꯨꯄꯥ ꯀꯨꯟꯅꯦ ꯇꯤꯀꯦꯠ ꯂꯨꯄꯥ ꯀꯨꯟ ꯂꯥꯛꯏ ꯃꯤ ꯃꯌꯥꯝꯁꯦ ꯀꯌꯥ ꯃꯄꯥꯟꯗ ꯄꯥꯔꯀꯤꯡꯒꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯁꯤꯗꯁꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯂꯦꯛꯁꯤꯒꯤ ꯅꯥꯀꯟꯗ ꯃꯤꯁꯦ ꯁꯨꯝ ꯑꯗꯩꯗ ꯉꯥꯏꯍꯥꯛ ꯐꯝꯃ ꯄꯣꯊꯥꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯁꯕꯤꯟ ꯈꯨꯊꯝꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯌꯥꯝ ꯃꯤ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯃꯣꯏꯒꯤ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯁꯤ ꯂꯦꯛꯁꯤꯗ ꯗꯁꯕꯤꯟꯗ ꯀꯣꯏꯕꯁꯦ ꯂꯣꯏ ꯁꯨꯝ ꯊꯥꯗꯣꯏꯅꯤ ꯆꯠꯂꯒ ꯁꯨꯝ ꯌꯦꯡꯗꯣꯏꯅꯤ ꯚ꯭ꯌꯨꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯒ ꯐꯝꯐꯝ ꯁꯨꯃꯥꯏꯅ ꯁꯤꯠ ꯃꯆꯥ ꯐꯝꯐꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯁꯤꯠ ꯈꯔ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯃꯤ ꯐꯖꯅ ꯆꯤꯜꯂꯤ ꯑꯩꯈꯣꯏ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯒꯤ ꯇꯥꯏꯞꯇ ꯁꯤꯗ ꯃꯣꯏ ꯀꯦꯐꯦ ꯑꯃ ꯂꯩꯔꯦ ꯋꯥꯔꯁꯨ ꯀꯩꯀꯩ ꯆꯥꯐꯝ ꯈꯣꯠꯐꯝ ꯇꯥꯡꯗꯤ ꯈꯔ ꯇꯥꯡꯉꯝꯃꯅꯤ ꯑꯗꯨꯝ ꯆꯪꯉꯔꯣꯏꯒꯦ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯆꯪꯅꯩ ꯀꯩꯁꯨ ꯌꯥꯝ ꯇꯥꯡꯉꯝꯗꯧꯁꯨ ꯃꯥꯟꯗꯦ ꯑꯁ ꯕꯣꯠ ꯇꯣꯡꯕꯒꯤ ꯂꯩꯔꯤꯕ ꯃꯤ ꯈꯨꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯑꯁꯤꯅꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯂꯥꯛꯑꯝ ꯇꯥꯕꯅꯤ ꯂꯥꯛꯐꯝꯁꯨ ꯊꯣꯛꯄꯅꯤ ꯇꯨꯔꯤꯁ ꯐꯔ ꯁꯦꯝꯒꯠꯄꯒꯤ ꯀꯩꯁꯨ ꯁꯤꯁꯦ ꯃꯣꯏ ꯈꯥꯁꯤ ꯗ꯭ꯔꯦꯁꯅꯤ ꯈꯥꯁꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯃꯈꯜ ꯁꯨꯅꯕ ꯂꯣꯏ ꯂꯥꯛꯑꯦ ꯂꯝꯗꯒꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯋꯥꯏꯔꯒ ꯁꯦꯠꯂꯒ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯄꯩꯁꯥ ꯂꯧꯔꯤꯅꯤ ꯁꯤ ꯕꯣꯠ ꯍꯥꯎꯁ ꯋꯥꯔꯁ ꯂꯦꯛ ꯂꯩꯔꯦ ꯒꯥꯏꯁ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯕꯣꯠ ꯇꯣꯡꯉꯒ ꯑꯃꯨꯛ ꯆꯠꯆꯔꯛꯑꯒꯦ ꯍꯣꯔꯦꯟ ꯕꯣꯠ ꯇꯣꯡꯉꯒ ꯀꯃꯥꯏ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯄꯩꯁꯥꯅ ꯀꯌꯥꯝ ꯂꯧꯏ ꯀꯃꯥꯏꯅ ꯇꯧꯏꯗꯣ ꯑꯁ ꯕꯣꯠ ꯇꯣꯡꯕꯒꯤ ꯂꯩꯔꯤꯕ ꯃꯤ ꯈꯨꯌꯥꯝꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯌꯨꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯌꯨ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯐ ꯖꯦꯀꯦꯠꯁꯤꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯗꯦꯀꯣ ꯁꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯤ ꯉꯁꯥꯏ ꯇꯤꯀꯦꯠ ꯀꯛꯄꯗꯣ ꯌꯥꯎꯔꯕ ꯃꯤꯇꯤ ꯌꯥꯝꯃꯦ ꯃꯤꯁꯦ ꯐꯖꯅ ꯌꯥꯝꯃꯦ ꯕꯣꯠ ꯇꯣꯡꯕ ꯂꯥꯛꯏꯁꯦ ꯐꯦꯃꯤꯂꯤ ꯂꯥꯛꯄ ꯑꯗꯩ ꯀꯩꯀꯩ ꯂꯣꯏ ꯁꯨꯅꯕ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯂꯩꯔꯦ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯁꯦ ꯃꯣꯏ ꯇꯥꯏꯃꯤꯡꯁꯤꯁꯨ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯄꯩꯁꯥ ꯁꯨꯃꯥꯏ ꯂꯨꯄꯥ 4 ꯁꯤꯇꯦꯠ ꯑꯗꯨꯒ 30 ꯃꯤꯅꯠ 150 ꯑꯗꯒꯤ 40 ꯃꯤꯅꯠ 100 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯣꯠꯇꯣ ꯁꯣꯝꯗꯒꯤ ꯇꯣꯡꯈ꯭ꯔꯒ ꯁꯣꯝꯒꯤꯁꯤꯅ ꯑꯦꯛꯖꯤꯠꯀꯤꯅꯤ
ꯇꯣꯡ ꯂꯣꯏꯔ ꯂꯣꯏꯔ ꯊꯧꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯃꯥꯏꯗꯣ ꯃꯃꯥꯏꯁꯤ ꯑꯦꯟꯇꯤꯀ꯭ꯂꯣꯚꯥꯏꯁꯅꯦꯕ ꯑꯦꯟꯇꯤꯀ꯭ꯂꯣꯚꯥꯏꯁꯅꯦ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯁꯣꯝꯗ ꯋꯦꯜꯀꯝ ꯇꯨ ꯔꯥꯏꯠꯇ ꯑꯣꯜꯂꯒꯗꯤ ꯂꯦꯞꯂꯣꯝ ꯆꯦꯜꯂꯒꯗꯤ ꯋꯦꯜꯀꯝ ꯇꯨ ꯋꯥꯔꯁ ꯂꯦꯛ ꯃꯣꯏ ꯂꯦꯛ ꯍꯥꯏꯁꯦ ꯄꯨꯈ꯭ꯔꯤ ꯋꯥꯔꯤ ꯈꯟꯗ ꯑꯣꯠꯄ ꯃꯁꯥꯏꯅ ꯋꯥꯔꯁꯨ ꯌꯨꯇ꯭ꯌꯨꯕꯔꯅꯤꯅ ꯈꯔ ꯋꯥ ꯇꯥꯔꯦꯗꯅ ꯌꯥꯝ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯌꯥꯝ ꯋꯥꯅ ꯑꯣꯠꯂꯤꯁꯦ ꯋꯥꯔꯦ ꯑꯁꯦꯡꯕꯅꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯑꯣꯠꯄ ꯉꯝꯗ꯭ꯔꯦꯌꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯒ ꯊꯦꯡꯒꯥꯏꯅꯒ ꯈꯤꯇꯪ ꯉꯥꯏꯔꯝꯃꯦ ꯑꯩꯗꯤ ꯍꯩꯕꯅꯦ ꯇꯥꯏꯇꯥꯅꯤꯛ ꯃꯣꯏ ꯍꯩꯇꯕꯩꯅꯦ ꯑꯣ ꯑꯩ ꯌꯥꯎꯕꯩꯅꯤ ꯏꯕꯨꯡ ꯅꯪ ꯈꯛꯇꯪ ꯍꯩꯕꯩ ꯅꯠꯇꯦ ꯁꯦꯝꯃꯁꯦ ꯑꯗꯨꯝ ꯊꯦꯡꯒꯅꯔꯨꯅꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯩꯅꯔ ꯆꯠꯇꯣꯏꯅꯤ ꯑꯩ ꯀꯣꯡ ꯈꯦꯠꯀꯅꯤꯀꯣ ꯀꯩꯝ ꯇꯧꯔꯛꯀꯅꯤ ꯗ꯭ꯔꯥꯏꯚꯔ ꯁꯔꯇꯤꯐꯥꯏ ꯑꯣꯏꯕ ꯗ꯭ꯔꯥꯏꯚꯔꯅꯦ ꯗ꯭ꯔꯥꯏꯚꯔꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯏ ꯁꯤꯒꯤ ꯎꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯥꯏꯁ ꯕꯛꯁꯤꯗꯅꯦ ꯇꯥꯏꯇꯥꯅꯤꯛ ꯁꯥꯒꯦꯅ ꯇꯧꯁꯜꯂꯤ ꯃꯥ ꯀꯥꯔꯟ ꯇꯥꯕꯩ ꯆꯥꯡꯁꯦ ꯗ꯭ꯔꯥꯏꯚꯔꯁꯦ ꯃꯥ ꯄꯨꯔꯥ ꯇꯥꯏꯇꯥꯅꯤꯛꯀꯤ ꯀꯦꯞꯇꯦꯟꯅꯦ ꯃꯥ ꯑꯣꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯁꯦ lupa kaya 250 ha nung dinungay ay pung mo to lo ya Thanks. Love you. Forever. ka de bot thori ne minute tara kun muk thoro wa sale tara minute tara muk khara kitang thobo hela wa sale bot tha le bot ada bot thawda ni aseng bai di bot se mi mari thogadam ne ha yare ai de phone da di dum loi ai gi phone leita leijabse koi thoba ya ba thau re nga punga mo pung kai aduga yare halurno ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯦ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯂꯤꯡꯉꯦ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯁꯛ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈ꯭ꯋꯥꯏ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯨꯅꯤ ꯁꯤ ꯂꯩꯔꯤꯁꯦ ꯔꯤꯝꯁꯇꯒꯤ ꯃꯃꯤꯡ ꯑꯗꯨꯝ ꯈꯔ ꯆꯠꯄꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯣꯄꯨꯂꯔꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯣꯏ ꯈꯪꯉꯝꯒꯅꯤ ꯑꯁꯤ ꯀꯨꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯨꯝꯕꯅꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯊꯤ ꯃꯣꯏꯁꯦ ꯁꯦꯟꯅꯗꯕꯅꯤꯅ ꯀꯔꯤꯝ ꯈꯪꯉꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯡ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯧꯔꯛꯄ ꯀꯥꯟꯗ ꯋꯥꯕꯅꯤꯅ ꯁꯨꯝ ꯃꯤ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯟꯅꯔꯛꯄꯅꯤꯅ ꯄꯨꯡ ꯑꯃꯒ ꯑꯗꯨꯅ 30 ꯃꯤꯅꯤꯠꯀꯤ ꯀꯛꯑꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯊꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯥꯛꯑꯒ ꯁꯤꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏꯔꯗꯤ 30 ꯃꯤꯅꯤꯠꯀꯤ ꯀꯛꯑꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ओके ठीक है कोई बात नहीं ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯌꯧꯁꯜꯂꯛꯑꯦ ꯃꯇꯝ ꯄꯨꯡꯕꯗꯨꯗ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯥꯏꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯃꯁꯤꯅ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯇ꯭ꯔꯤꯐꯥꯎꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯁ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯏꯔꯣꯏꯕ ꯂꯣꯏꯖꯔꯦ ꯏꯔꯣꯏꯕ ꯁꯣꯏꯔꯦ ꯍꯤ ꯍꯣꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯤ ꯍꯣꯟꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯄꯥꯡ ꯍꯤ ꯍꯣꯟꯕ ꯃꯄꯥꯡꯗꯨꯅꯦ ꯁꯤꯅ ꯑꯗꯣ ꯒꯥꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯊꯧꯖꯜꯂꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯋꯥꯅ ꯅꯝꯖꯕꯅꯦ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯤꯌꯔ ꯑꯦꯟ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯀꯨꯃꯥꯔ ꯑꯃꯁꯨꯡ ꯕꯤꯗꯥꯔ ꯂꯋꯥꯡ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯁꯤ ꯌꯨ ꯒꯥꯏꯁ ꯕꯥꯏ 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 ꯕꯥꯏ